ꯀꯨꯝꯕꯤꯗ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯟꯗꯕꯗꯒꯤ ꯔꯦꯂꯤ ꯆꯠꯇꯨꯅ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕ ꯍꯧꯈ꯭ꯔꯦ꯫ ꯍꯥꯔ ꯄꯤꯕ ꯉꯝꯗꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡ, ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯁꯦꯜ ꯑꯣꯏꯅ ꯊꯣꯡꯂꯒ ꯆꯥꯕꯤꯔꯣ ꯂꯧꯃꯤꯁꯤꯡ꯫ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯂꯧꯗ ꯆꯥꯏꯅꯕ ꯌꯨꯔꯤꯌꯥ ꯍꯥꯔ ꯂꯩꯉꯥꯛꯅ ꯐꯪꯍꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯂꯧꯃꯤ ꯀꯌꯥꯅ ꯍꯥꯔ ꯄꯤꯌꯨ, ꯂꯧꯕꯨꯛꯇ ꯏꯁꯤꯡ ꯐꯪꯍꯜꯂꯨ, ꯂꯧꯃꯤꯁꯤꯡꯒꯤ ꯍꯛ ꯐꯪꯍꯜꯂꯨ, ꯂꯧꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯜꯂꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯔꯦꯂꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯧꯃꯤꯁꯤꯡꯅ ꯍꯥꯔ ꯐꯪꯗꯕꯒꯤ ꯉꯁꯤꯗꯒꯤ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯂꯧꯃꯤ ꯀꯌꯥꯅ ꯍꯥꯔ ꯐꯪꯗꯕꯒꯤ ꯔꯦꯂꯤ ꯑꯗꯨ ꯀꯨꯝꯕꯤ ꯍꯥꯎꯇꯛ ꯂꯣꯀꯣꯜꯗꯒꯤ ꯀꯨꯝꯕꯤ ꯋꯥꯔꯗ ꯅꯝꯕꯔ 2 ꯃꯌꯥꯏ ꯂꯩꯀꯥꯏ ꯋꯦꯇꯤꯡ ꯁꯦꯠ ꯐꯥꯎꯕ ꯆꯠꯈꯤ꯫ ꯃꯗꯨꯗ ꯂꯧꯃꯤ ꯅꯨꯄꯥ ꯅꯨꯄꯤ 100 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯧꯃꯤꯗ ꯍꯥꯔ ꯐꯪꯍꯜꯂꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤ꯫ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯗꯨ ꯚꯥꯔꯇꯤꯌꯥ ꯀꯤꯁꯟ ꯁꯪꯘ, ꯀꯨꯝꯕꯤ ꯑꯔꯕꯥꯟ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤ, ꯀꯨꯝꯕꯤ ꯑꯄꯨꯟꯕ ꯂꯧꯃꯤ ꯂꯨꯞ ꯑꯃꯗꯤ ꯀꯨꯝꯕꯤꯗ ꯂꯩꯕ ꯏꯃꯥ ꯏꯕꯦꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯧꯃꯤ ꯑꯃ ꯑꯣꯏꯔꯤꯕ ꯁꯃꯨ ꯁꯥꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯃꯤꯅꯤꯁꯇꯔꯁꯤꯡ, MLAꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯐꯝꯖꯥꯎ ꯄꯥꯏꯔꯤꯕꯁꯤꯡ ꯂꯧꯃꯤꯅ ꯂꯧ ꯎꯗꯨꯅ ꯄꯨꯊꯣꯛꯂꯤꯕ ꯆꯦꯡ ꯆꯥꯔꯒ ꯍꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯧꯗ ꯍꯥꯔ ꯆꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯅ ꯐꯧꯒꯤ ꯆꯥꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯗꯗꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯒꯅꯤ꯫ ꯃꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯗꯕ, ꯃꯇꯝ ꯆꯥꯅ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯑꯃꯗꯤ ꯏꯁꯤꯡ ꯐꯪꯍꯟꯕ ꯉꯝꯗꯕ ꯂꯝꯗꯝꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯗꯤ ꯆꯦꯡꯒꯤ ꯃꯍꯨꯠꯇ ꯁꯦꯜ ꯑꯣꯏꯅ ꯊꯣꯡꯂꯒ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯧꯃꯤ ꯅꯨꯄꯥ ꯅꯨꯄꯤ 100ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯔꯦꯂꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯀꯨꯝꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯋꯦꯇꯤꯡ ꯁꯦꯠꯇ ꯂꯧꯃꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯜꯂꯨ ꯍꯥꯏꯕ ꯗꯥꯕꯤ ꯇꯧꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯀꯨꯝꯕꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ DCꯅ ꯊꯥꯔꯛꯄ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯥꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯇꯣꯛꯄꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯑꯥꯒꯁ 9 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯊꯥꯡꯒꯗꯒꯤ ꯍꯧꯔꯒ ꯃꯣꯏꯔꯥꯡ ꯕ꯭ꯂꯣꯛ, ꯅꯝꯕꯣꯜ ꯕ꯭ꯂꯣꯛ, ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛꯅꯆꯤꯡꯕꯗ ꯂꯩꯔꯤꯕ ꯕ꯭ꯂꯣꯛ 3ꯒꯤ ꯂꯧꯃꯤꯁꯤꯡꯗ ꯌꯨꯔꯤꯌꯥ ꯍꯥꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ꯫ DCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯗꯨꯗꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯆꯠꯊꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯧꯃꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯁꯃꯨ ꯁꯥꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯥꯒꯁ 9ꯗ DCꯅ ꯂꯧꯃꯤꯁꯤꯡꯒꯤ ꯍꯥꯔ ꯐꯪꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯕꯛꯇ ꯃꯄꯨꯡ ꯐꯥꯅ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯂꯧꯃꯤꯁꯤꯡꯅ ꯃꯈꯥ ꯇꯥꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯒꯅꯤ꯫ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯐꯤꯔꯦꯞ ꯂꯧꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯧꯃꯤꯁꯤꯡꯅ ꯂꯧꯗ ꯆꯥꯏꯅꯕ ꯍꯥꯔ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯐꯧꯒꯤ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯣꯔꯦ ꯇꯥꯎꯟꯗ ꯀꯥꯔꯐ꯭ꯌꯨ ꯃꯅꯨꯡꯗ ꯗꯨꯀꯥꯟ ꯑꯃꯗꯤ ꯀꯩꯊꯦꯜ ꯍꯥꯡꯕ ꯌꯥꯕꯒꯤ ꯃꯇꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯦꯡꯅꯧꯄꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯞꯁ M ꯑꯃꯤꯠ ꯁꯤꯡꯍ ꯌꯥꯎꯅ ꯃꯣꯔꯦ ꯇꯥꯎꯟ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥꯔꯐ꯭ꯌꯨꯒꯤ ꯃꯇꯝ, ꯃꯣꯔꯦꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯩꯊꯦꯜ ꯐꯝꯕꯒꯤ ꯃꯇꯝ ꯅꯣꯡꯃꯥꯏꯖꯤꯡ, ꯌꯨꯝꯁꯀꯩꯁ ꯑꯃꯗꯤ ꯏꯔꯥꯏꯒꯤ ꯑꯌꯨꯛ ꯄꯨꯡ 7ꯇꯒꯤꯅ 10 ꯐꯥꯎꯕ ꯐꯝꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯣꯔꯦ ꯇꯥꯎꯟ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯗꯨꯀꯥꯟ, ꯍꯣꯇꯦꯜꯁꯤꯡꯒꯤ ꯑꯣꯏꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 1, 2, 3 ꯈꯥꯏꯗꯨꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯗꯨꯀꯥꯟ ꯍꯥꯡꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯍꯣꯇꯦꯜ ꯍꯥꯡꯕꯒꯤ ꯃꯇꯝꯁꯨ ꯂꯥꯎꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯀꯥꯔꯐ꯭ꯌꯨꯒꯤ ꯃꯇꯝꯅ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯂꯝꯂꯥꯏꯒꯤ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯟꯕꯤꯌꯨ ꯂꯝꯂꯥꯏ ꯃꯄꯥꯔꯤ꯫ ꯍꯥꯟꯅꯗꯒꯤ ꯁꯣꯊꯗꯨꯅ ꯂꯩꯔꯕ ꯂꯝꯂꯥꯏ ꯃꯥꯏꯀꯩꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯌꯦꯡꯂꯒ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯂꯝꯂꯥꯏ ꯃꯥꯏꯀꯩꯗ ꯂꯩꯉꯥꯛꯀꯤ ꯁꯕꯁꯤꯗꯤ ꯌꯥꯎꯕ ꯑꯍꯣꯡꯕ ꯌꯨꯔꯤꯌꯥ ꯍꯥꯔ ꯐꯪꯍꯟꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯂꯝꯂꯥꯏ ꯃꯄꯥꯔꯤ ꯊꯧꯒꯜ ꯂꯨꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯂꯥꯏ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯂꯧꯐꯝ 12,000 ꯍꯦꯟꯕ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯒꯗꯕ ꯌꯨꯔꯤꯌꯥ ꯍꯥꯔꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯉꯥꯛꯀꯤ ꯀꯥꯟꯅꯕ ꯐꯪꯕ ꯉꯝꯗꯅ ꯂꯥꯛꯂꯕ ꯃꯤꯌꯥꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜ ꯑꯁꯤ ꯂꯝꯂꯥꯏꯒꯤ ꯃꯥꯏꯀꯩꯗ MLA ꯂꯩꯇꯕ ꯑꯃꯗꯤ ꯇꯛꯁꯤꯟꯐꯝ ꯊꯣꯛꯄꯁꯤꯡꯅ ꯇꯛꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯧꯃꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕ ꯂꯩꯉꯥꯛꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯍꯥꯔ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯇꯥꯅꯤ ꯀꯦꯖꯤ 15ꯒ ꯒ꯭ꯔꯥꯝ 269ꯒ ꯀꯣꯟꯅꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯥꯂꯣꯝ ꯇꯨꯂꯤꯍꯜꯗꯒꯤ ꯐꯥꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯇꯤꯗꯤꯝ ꯔꯣꯗ ꯄꯔꯤꯡꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ
SP Dr. S Ibomchagi luching makhada Imphal West Narcotic Cell ge OC Bikramjit amadi SI M Sanju Luwang na luchingba police team amana Malom Tulihel Airport manakta Churasanpur lomdagi Imphal tamna lakpa Grey machugi Duster SUB registration number MN02 Z1282 ase check tawbugi thabak chathabada gari aduda haptuna puramba kani kg kunga manga gram chaniga humudra mapan ga konana nupi ama yauna miyoi ahum phare haire पुलिस की पावगी मतुंग इनदे फारबा मियो यहुम अदुदे मिस्टर जांगमिलनेन वाईफाई चही कुंथ्रा का मंगा अपोकपा लैखिद्रबा थांगतिन लान वाईफाई लैफम कांगपोकपी डिस्ट्रिक्ट के मोदबुंग बाजार मिस्टर मंगसाट हाउकेप चही निफु अपोकपा लैखिद्रबा थांगलेट हाउकेप लैफम कांगपोकपी डिस्ट्रिक्ट के मोदबुंग अमदे मिस्ट्रेस नेमलै हानिंग तौथांग चही कुंथ्रा का निथोई मपुरोइबगी मिंग जांगथांग तौथांग लैफम कांगपोकपी डिस्ट्रिक्ट के KS लहांगनोम विलेज दगी नि हाइदे मखोइना तोंगलकपा गाड़ी अदुगे सिट मखादा निंगथीना सेम सादोकलबा मफम अमदा कानी केजी कुनमंगा ग्राम चनीगा हुमुद्रागा मापन अदु तोंगान तोंगानबा प्लास्टिक पैकेट कुनगा तरुकता हापलगा पुरंबने फारबा कानी सिंगमदे मियोय अहुम अदु लंफेल पुलिसता खुसिनखरै लोइनना मखोइगी मथक्ता केस अमा लखोतुना मखाताना थिजिन हुमजिनबगी थबक चथबा हौरे हाइना पुलिसतगी फंगबा पाव असिना हाइदे सेंटर ना जॉनसन एंड जॉनसन्स वैक्सीन कोविड-19 की सिंगल डोज सिजिनबदा अयाबा पीख्रे सेंटर के हेल्थ मिनिस्ट्री ना फोंदोखिबदा हाइदिबा जॉनसन एंड जॉनसन्स वैक्सीन असी कोविड-19 इमरजेंसी की दमक सिंगल डोज सिजिनबदा अयाबा पीखिबनी हाइदे सेंटर ना जॉनसन वैक्सीन असी सिंगल डोज सिजिनबदा अयाबा पीखिबगा लोइनना हाइदिबा वैक्सीन असी लेबाग असिगी ओइना स्टेट कयादासु फंगलगनी हाइदे सेंटर ना नौना अयाबा पीख्रबा वैक्सीन असी कोविड-19 की दमक खुदकी ओइना इमरजेंसी की दमकता सिंगल डोज सिजिनबा यारे हाइना एप्रूव तौखिबने वैक्सीन असिना कोविड-19 थेंगनबदा मियोइबगी हक्सांगदा कानाबा फंगनगदबा वैक्सीन नि हाइबगा लोइनना वैक्सीन असी इमरजेंसी की दमक सिंगल डोज सिजिनबदा सेंटर ना एप्रूव तौखिबगा लोइनना स्टेट खुदिंगमक्ता सिजिनबगी अयाबा अदु पीखिबने अदुमकपु हाइरिबा वैक्सीन असिना मियोइबगी हक्सांगदा कोविड-19 थेंगनबदा कया यामना परसेंटेज फंगबगी हाइबदुदे सेंटर की माइकेदगी चपचाना फोंदोकपा लैत्रि हाइदे मणिपुर स्टेट कोविड-19 की अपडेट हौकिबा पुंग कुन मरी की मनुंगदा नौना मियोय 494 कोविड-19 पॉजिटिव कंफर्म ओइदे मियोय 594 लाइचत असिदगी फदुना डिस्चार्ज तौख्रे लोइनना मियोय 12 ना लाइचत असिगा मरी लेनन लैखिद्रे हौजी स्टेट असिदा एक्टिव केस मसिंग 9,993 लैरे लाइचत असिगी अपुनबा कंफर्म केस मसिंग 1,03,939 सुख्रे लाइचत असिदगी पुन्ना फकिबा मसिंगना 1,000 चनिपानगा नि सुख्रे लाइचत असिगे रिकवरी रेट 90.5 यौख्रे लोइनना नुंगाइबा पाव अमदा हौजी चथरिबा टोक्यो ओलंपिक्स 2020 गे जेवलिन थ्रो मसाना असिदा नीरज चोपड़ा इंडिया की अहानबा गोल्ड मेडल लौदुना हौजिक चथरिबा ओलंपिक गेम्स असिगे मेडल टेलीदा इंडिया के गोल्ड मेडल लिस्ट हापसिनबा ngamkhre अरोइबदा ताबिरिबा पुमनमकपु थागतचरे।